Connect News Media Tabiriba Simbutaram Okchari Manipurda Huralona the bomb captuna Karisu Kangzadriba Mamagi Matungda Tumziduna Lairiba Angang Sing Hatkibagi Laibaktiba Todo Adugi Maral Leraba Musing Housing Fauba Kanano Karigino Haiba Putokpangamdri Todo Asidagi Penedraba Manipur Miamna Mafam Kayada protest Amadi Pendabagi Kolau Launari Security forcing amadi policinga chawna mugnari aduga atopa amana Ukhrul da Maikai khangdana kabla khiba nongmai na panbadagi BSF jawan amasu leikhide masigisu kanana kabla khiba nongmai no haiba khangdri masigi mathakta hoji amuk masak khangdaba singna Imphal dagi Ukhrul da lakhiba passenger singda nongmai kapsinduna ex army men ama yauna miyo ani leikhidre Ukhrul da miyo ani leikidaba thodo asi CM Khemchand gi peace mission gi hek Matungda thokiba thodokni April 13 ta CM na Naga dominated hill district asida visit toduna Kuki amadi Naga community animaki miyo singa wari sanaduna shanti gi appeal tawki April 19 da Ukhrul district ta National Highway 202 da hanadagi lumduna leramba masak khangdaba militant singna civilian vehicle da nongmai kapsin ki Thodo asida gari kaya amangata thoki nongmai kapsin magi thodo asida car da tonglakpa ex army men ama yauna miyo ani leikhide official singi matung inna asiba sing asi SW Chinausang retired army chahi nifutaruk amadi yaroingam basum chahi nifunitoini makhoi animak tangkhul nagani Thodo asibu working committee of tangkhul nagalong TNL na kanna condemn toduna Kuki militant organization na tobani haina maral city TNL na mahak statement na hairi victim sing asi passenger group adugi part oirami makhoi security escort ta Imphal dagi Ukhrul da chalami security escort hek lawthokiba matungda Kuki su member singna sniper amadi long range weapon sing sin aduna attack torki aduga Manipur dagi separate administration same nanaba central government ga wari sanariba Kuki singi organization Kuki Jo Council KZC na statement amada highway da chaliba passenger singi marakta miyo anibu hat khiba asida makhoi gi community gi involved tawdagi deny tawri KZC na hai Kuki group singbu attack asiga mari lenabagi report yumpham yaudaba amadi evidence yaudabani KZC na miyamda appeal tawri madudi thodo asi investigation tawri ba fawbadi mi singna hathu conclusion amata puthokpi ganu Manipur gi tension asibu amuk hena hengana ba misinformation sandoktana ba KZC na appeal tawri laglibu wahangdi Meitei amadi Nagada huran lonada nongmai amadi bomb kaplise si Kanano adubu hena laibok thiningai oibadi thodok sing asi thigatuna maran gi matung ina matik saba dandi piba ngamdabasini makhoi bu puthokpa ngamdabanina thodo amagi matungda ama mathang karisu nasungdana kaptuna hadli nakal amadana protest rally bu tear gas amadi mob bomb kaptuna namthanaba honari aduga atopa nakal amadana pumtha thadoktuna tawning ma tohali chingi mafam singda law amadi central forcing karisu tawbangamde law enforcement na balance over control tawdriba makai asigumba thodok sing asi hena masing hengalakhi gani aduga mikap mirau khol amadi protest su hengalakhi gani video sidang asigi di matang soi fawbadang thagasari